Bema, sak thong ba horaba? Hoi ima. Kari hangjang thong doi ba? Hangam thongzalage ima. Pare. Nang pabunggi sakti haptarba natra. Shop ama sakadaba oiromgani. Hoi, haptre ima. Magi phajo bobya ka de isti takrabro. Taaga thanamabane. Hanui di haide. Nang pabungsu yam kanna kekhala iye. Furit khonggaw gase isti taktar di sielu yadre. Numdang wairong walking ga satpase. Machanu pagi katu da changaga. Kari no mamai taina na bagase. Tai hairi ne. Ima, pabungsu phajaning tawri oiramnida. Hanuba mana hujik phajaraga kaidogdoino. Nupi koige hairi braba. Mamau masu leira kanjida. Hanuba singjina kit mahelle irang kanba. Yengoi, khongnang mari phangbagida hotel ama phamido. Nang khangidana. Karambano haisibo ima. Nauna ama hangba phajabigi hotel ga hairaga maming yam chatpaduro. Ho. Phajabido. Masak matawgasu phajaidana. Maduna kanagi ahadagi ahandagi mayamgi punbam moi leiramni. Pasaga yam thadanaramane. Haima. Awangi bochobodo adusu pension chapa kuidri male. Adusu hotel duda sangba yaura male. Nahane moi hotel dugi mamangdo. Sit nana phanto ame hairi. Haima. Adusu masanu pana thengnarura male. Mayumdane salan thongnai hairiye. Napi phanba khakdaro. Sil gati thada hauda zalo adubo ima. Lising kunmuk lokthokre ye phajabina. Ibo chawbagi nupiga masaga satlaga ne. Phajabigi nupaduda waphangnaru ye khangedana. Nangi nupido phajalloina. Mai nupanadi kari haige ima. Kari hairuni. Paisa taluro na matudo thado amina. Matugi misang changsingaidana. Ima, aikhoi pabungsu section-da yararoi sidi. Nuthil numidang wairam khudingi ne sa thakpanina dum thoise. Phajabigi hotel da satpa amuk oiramdana. Madi thadanaba chiki paide. Hotel dudane changbu changhallaroi bema. Yam changningagana ne hanu thangjidane kitini yonthon taba. Sangri tondudane sen thananaba yankhai champhau paidaba mana nupido koida koiningagana ne hotel mamangi ibo chawbana phalamba napi loidabado madu mana phanja taba adaidi phajarani machanupadu uraga yum yoraga ne maru tekhai maraina phudajani madudagidi nupi koining baraibu masagi sorata sonanaba isaigi surado ngamdadana phamungda taraga ngangja taba se ngai khon he namu tara chapi asoibaga leibraiba manto mayaida changnanaba manga tara da supi hidradi Yamdi leirammaroi ima ado amani kati leiramgadra. Ado amara anira amukta yengu chosal. Araiba kharado paihengrage. Horen mamto mayai changaga asoibudom rain kaijarani. Hoi ima, aine siamta loisilamkhige aduga yenga age. Ho. Atombadudi hauga kharaba. As haugalamkhiroide ima. Masina karam thogaba. Eme sida loisanaba na haibabu yadene. Thoi. Aikhoina sendo leidana sendo thadaraga magi kananaba sinpham ama sinbiba ngambasu nate. Ludawrida aikhoina tawdawsa. Ai tondombaw. Haugatte me hujik pawba. Hai tondombaw. Sei haugalon he. She numisi yawgren he. Haugalo. Natai mana ne sak thong haurabani. Ngahak leradi loire hairani.
ꯀꯅꯥꯅꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅ ꯅꯨꯃꯤꯠꯅ ꯅꯜꯂꯗꯤ ꯑꯅ ꯃꯍꯥ ꯆꯨꯔꯅꯤ ꯍꯥꯏꯕꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯇꯥꯔꯕ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦꯍꯦ Hello. ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯝꯅꯝ ꯂꯥꯛꯑꯦꯀꯣ ꯀꯩ ꯂꯩꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ? ꯑꯌꯨꯛ ꯉꯟꯇꯥ ꯀꯥꯏꯅ ꯑꯩ ꯁꯦꯛꯃꯥꯏ ꯌꯧꯔꯒ ꯍꯜꯂꯛꯀꯦ ꯇꯧꯔꯤ ꯍꯧꯖꯤꯛ ꯁꯦꯛꯃꯥꯏꯗ ꯀꯩꯗꯧꯔꯤꯕ? ꯀꯩꯗꯧ ꯆꯠꯂꯤꯕ ꯅꯪꯗꯤ? ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯆꯥꯛ ꯍꯣꯇꯦꯜ ꯑꯃ ꯕꯖꯥꯔꯗ ꯍꯥꯡꯗꯣꯔꯤꯅ ꯆꯠꯄꯅꯦ ꯑꯗꯨꯒꯤ ꯃꯤ ꯈꯔ ꯎꯅꯕ ꯂꯥꯛꯄꯅꯤꯗ ꯂꯤꯒꯦꯂꯥꯏꯁꯁꯨ ꯇꯧꯔꯕꯅꯤꯅ ꯁꯦꯛꯃꯥꯏꯒꯤ ꯃꯍꯤ ꯃꯅꯥꯏꯗꯨ ꯊꯝꯃꯣꯏꯗ꯭ꯔꯣ? ꯋꯥꯈꯜꯒꯗꯤ ꯏꯕꯥ ꯕꯥꯃꯣꯟ ꯍꯥꯏꯅꯔꯨꯕꯅꯤꯀꯣ ꯆꯥꯛ ꯊꯣꯡꯅꯕꯅ ꯃꯍꯤꯗꯤ ꯊꯝꯃꯣꯏ ꯍꯥꯏꯕ꯭ꯔꯕ ꯍꯣꯇꯦꯜꯗꯣ? ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯍꯜꯂꯛꯄꯗꯅꯦ ꯑꯩ ꯕꯣꯇꯜ ꯑꯃ ꯌꯥꯎꯔꯛꯑꯣ. ꯂꯤꯚꯔꯗ ꯑꯋꯥꯕ ꯄꯤꯔꯒꯦ ꯈꯜꯂꯦ ꯌꯥꯎꯔꯛꯑꯣꯍꯦ ꯀꯣꯛ. ꯋꯥꯊꯤ ꯇꯧ ꯂꯩꯔꯅꯨ. ꯍꯣꯏꯅꯦ ꯑꯗꯣ ꯑꯩ ꯍꯜꯂꯛꯑꯒ ꯍꯣꯔꯦꯟ ꯊꯕꯛ ꯈꯔꯁꯨ ꯂꯩꯌꯦꯕ ꯉꯁꯤꯁꯦ ꯑꯣꯞ ꯂꯧꯊꯣꯛꯁꯤꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯣꯞ ꯂꯧꯔꯣꯔꯣ? ꯆꯠꯄꯕꯨꯗꯤ ꯌꯥꯏꯌꯦ. ꯑꯗꯨꯗ ꯐꯣꯟ ꯕꯦꯂꯦꯟꯁꯁꯨ ꯌꯥꯎꯗ꯭ꯔꯕ ꯇꯧꯔꯤꯁꯦ. ꯒꯥꯔꯤ ꯃꯆꯥꯗꯨꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯗꯨꯀꯥꯟꯗ ꯄꯨꯔꯝꯃꯅꯤ. ꯒꯥꯔꯤꯒꯤꯕꯨꯗꯤ ꯑꯩꯒꯤꯗꯣ ꯑꯗꯨꯝ ꯄꯨꯅꯦ ꯌꯥꯏꯅꯦ ꯕꯦꯂꯦꯟꯁꯄꯨꯗꯤ ꯍꯥꯞꯄꯨ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯍꯥꯞꯇꯣꯂꯦ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯅꯪ ꯄꯨꯡ ꯀꯌꯥ ꯍꯜꯂꯛꯇꯣꯏꯅꯣ? ꯍꯜꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯅꯣꯏ ꯗꯥꯏꯔꯦꯛ ꯆꯪꯉꯛꯑꯒꯦ ꯅꯪ ꯂꯣꯏꯁꯤꯜꯂꯒ ꯔꯦꯗꯤꯗ ꯂꯩꯔꯝꯃꯣꯀꯣ. ꯑꯗꯣ ꯅꯪ ꯕꯣꯇꯜꯗꯣ ꯂꯧꯕ ꯀꯥꯎꯔꯗꯤꯅꯦ ꯁꯤꯃꯤꯟꯅꯔꯦ ꯈꯪꯉꯣꯍꯦ. ꯑꯁ ꯌꯥꯔꯦ ꯊꯝꯃꯣ ꯌꯨꯔꯥꯏ ꯆꯨꯕ ꯍꯦꯛ ꯃꯥꯜꯂꯗꯅꯕ ꯃꯥ! ꯏꯃꯧ! ꯏꯃꯧ! ꯍꯣꯏ ꯏꯃꯥꯗꯣ ꯄꯩꯁꯥ ꯑꯆꯣꯏꯕ ꯀꯥꯏꯕ ꯆꯠꯈꯤꯕꯅꯦ. ꯇꯦꯃꯥ! ꯇꯦꯃꯥ! ꯇꯥꯃꯣ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯕꯣ? ꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯅ. ꯀꯩ ꯍꯥꯏꯗꯧ ꯂꯩꯒꯦ ꯅꯪꯕꯣ? ꯇꯦꯃꯥ, ꯂꯨꯄꯥ 200 ꯃꯨꯛꯇ ꯂꯩꯒꯗ꯭ꯔꯣ? ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯍꯟꯖꯜꯂꯒꯦꯕ. ꯀꯥꯏ ꯆꯠꯇꯣꯏꯕ ꯅꯪꯗꯤ? ꯑꯁ, ꯀꯩꯁꯨ ꯆꯠꯂꯣꯏꯗ. ꯐꯣꯟ ꯄꯩꯁꯥ ꯍꯥꯞꯀꯦ ꯇꯧꯕꯅꯤ. ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯍꯟꯖꯟꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯅꯤ ꯍꯪꯉꯤꯁꯤ. ꯅꯥꯎꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯗꯤꯂꯤꯚꯔꯤ ꯆꯠꯀꯦ ꯇꯧꯕꯅꯤ. ꯒꯥꯔꯤꯗꯤ ꯌꯥꯎꯗꯅ ꯀꯃꯥꯏ ꯆꯠꯇꯣꯏꯕ? ꯅꯣꯏ ꯇꯥꯃꯣꯗꯤ ꯍꯣꯔꯦꯟ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯇꯣꯏꯅꯦ. ꯅꯥꯎꯕꯒꯤ ꯒꯥꯔꯤꯗ ꯆꯠꯀꯦ ꯇꯧꯕꯅꯤꯗ. ꯑꯗꯨꯗꯤ ꯌꯥꯅꯤꯗ. ꯅꯠꯇꯦ. ꯅꯣꯏ ꯗꯤꯂꯤꯚꯔꯤꯒꯤ ꯊꯕꯛꯇꯨꯕꯨ ꯁꯦꯜ ꯀꯌꯥ ꯐꯪꯉꯦ ꯍꯥꯏꯒꯦ ꯊꯥꯗ? ꯄꯣꯠ ꯃꯁꯤꯡꯗ ꯂꯩꯔꯦ ꯑꯗꯨꯗꯤ. ꯗꯤꯂꯤꯚꯔꯤ ꯌꯥꯝ ꯆꯠꯂꯒꯅ ꯌꯥꯝ ꯐꯪꯉꯦ. ꯌꯥꯝꯃꯝꯗ꯭ꯔꯒꯅ ꯈꯤꯇꯪ ꯐꯪꯉꯦ ꯍꯥꯏꯗꯨꯅꯤ. ꯑꯗꯨ ꯆꯥꯎꯔꯥꯛꯄꯝꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯑꯁꯨꯛꯀꯩ ꯐꯪꯕ ꯍꯥꯏꯕꯗꯣ. ꯄꯣꯠ ꯑꯃꯗ ꯂꯨꯄꯥ 10-15 ꯑꯗꯨꯃꯥꯏꯅ ꯁꯥꯕꯅꯤ. ꯅꯣꯡꯃꯗ 50-100 ꯆꯠꯂꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯏꯗꯤ ꯌꯥꯝ ꯀꯥꯟꯅꯔꯤ ꯄꯣꯠꯅꯤꯅꯦ ꯑꯗꯨꯁꯨ. ꯅꯪꯁꯨ ꯅꯥꯎꯕꯗ ꯍꯪꯉꯒ ꯑꯗꯣꯝꯗ ꯌꯥꯎꯒꯦꯒ ꯌꯥꯎꯁꯜꯂꯨꯗꯅ. ꯌꯨꯝꯗ ꯁꯨꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ. ꯒꯥꯔꯤ ꯂꯩꯇꯅ ꯀꯥꯏꯗ ꯌꯥꯎꯕꯅꯣꯗ. ꯈꯣꯡꯅ ꯆꯠꯂ ꯊꯤꯟ ꯌꯥꯕꯁꯨ ꯅꯠꯇꯦ. ꯑꯗꯣ ꯏꯇꯩꯃ,
ꯁꯦꯜꯗꯣ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯅꯪ ꯍꯣꯔꯦꯟ ꯊꯣꯛꯑꯝꯗꯥꯏꯗ ꯂꯧꯔꯣ. ꯍꯣꯏ ꯏꯅꯝꯃ, ꯄꯨꯡ 12 ꯁ꯭ꯋꯥꯏ ꯆꯠꯅꯕ ꯇꯧꯁꯤ. ꯑꯩꯁꯨ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯈꯪꯍꯟꯕ ꯅꯠꯇꯦ. ꯏꯅꯝꯃꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯗꯧ ꯂꯩꯌꯦꯅ ꯍꯥꯏꯈꯤꯕꯅꯤ. ꯏꯆꯦ, ꯂꯨꯄꯥ 500ꯗ ꯄꯤꯔꯛꯑꯣ. 500 ꯍꯥꯏꯁꯦ ꯏꯟꯗꯣꯝꯆꯥꯅ ꯃꯔꯨꯞ ꯄꯩꯁꯥ ꯀꯣꯟꯅꯗꯦꯅ ꯑꯌꯨꯛꯇ ꯂꯧꯒꯤꯗ ꯉꯥꯏꯔꯤꯌꯦ. ꯑꯗꯨꯅ ꯏꯃꯥꯅ ꯂꯧꯕꯅꯤꯗꯅ. ꯆꯟꯕꯤꯁꯨ ꯃꯌꯨꯝ ꯆꯠꯇꯣꯔꯦ ꯍꯥꯏ. ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯅꯕ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯇꯧꯅꯤ. 500 ꯁꯨꯗ꯭ꯔꯁꯨ 200ꯔ 300ꯔ ꯄꯤꯔꯛꯑꯣ. ꯍꯣꯏ ꯍꯣꯏ. ꯁꯦ, ꯆꯅꯤꯁꯦ ꯄꯥꯏꯔꯣ. ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯕꯖꯥꯔ ꯆꯠꯇꯣꯏꯅꯦ. ꯈꯨꯠꯇ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯄꯥꯏꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯏꯅꯝꯃ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ. ꯏꯗꯣꯝꯆꯥ ꯍꯣꯏꯗꯤ ꯈꯪꯈꯤꯕ꯭ꯔꯥ ꯅꯪ ꯌꯨꯝ ꯆꯠꯅꯤ ꯍꯥꯏꯁꯦ? ꯈꯪꯂꯝꯗꯧ ꯃꯥꯟꯗꯦꯕꯣ. ꯍꯩꯃꯥ, ꯍꯥꯏꯔꯒ ꯆꯠꯂꯗꯤ ꯐꯗꯧꯕ. ꯍꯥꯏꯔꯝꯗꯧꯗꯣ ꯂꯩꯁꯨ ꯂꯩꯇꯅ. ꯃꯔꯨꯞ ꯄꯩꯁꯥ ꯄꯤꯕ ꯆꯠꯂꯤꯔ ꯀꯣꯏꯕ ꯆꯠꯂꯤꯔꯁꯨ ꯈꯪꯗꯦ. ꯍꯜꯂꯛꯄꯁꯨ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ. ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯏꯅꯝꯃ ꯑꯣꯏꯅ ꯈꯔ ꯍꯥꯏꯕꯤꯔꯣ. ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯖꯥꯔ ꯆꯠꯇꯣꯏꯅꯦ. ꯍꯣꯏ ꯌꯥꯔꯦꯁꯦ. ꯏꯗꯣꯝꯆꯥ ꯍꯣꯏ ꯍꯜꯂꯛꯑꯒ ꯆꯠꯂꯒꯦ. ꯆꯠꯂꯦ ꯑꯗꯨꯗꯤ. ꯍꯩꯃꯥ, ꯆꯕꯤ ꯑꯝꯇ ꯉꯥꯏꯈꯣꯅꯦ. ꯅꯍꯥꯟꯃꯨꯛ ꯅꯣꯏ ꯏꯅꯥꯎꯄꯤꯅ ꯂꯤꯛ ꯋꯥꯏꯈꯤꯕꯗꯣ, ꯑꯗꯣ ꯅꯪ ꯉꯁꯤ ꯆꯠꯂꯤꯉꯩꯁꯤꯗ ꯄꯨꯔꯛꯄ ꯌꯥꯔꯗꯤ ꯑꯝꯇ ꯄꯨꯔꯛꯑꯣ. ꯍꯣꯏ ꯏꯅꯝꯃ. ꯂꯤꯛꯇ ꯁꯨꯝ ꯍꯪꯂꯦ. ꯏꯅꯥꯎꯄꯤꯗꯨꯅ ꯃꯆꯦ ꯐꯛꯑ ꯌꯣꯜꯂꯝꯗꯧꯁꯤ ꯉꯥꯏꯈ꯭ꯔꯦ. ꯏꯁ, ꯀꯩ ꯃꯇꯥꯡꯅꯣ ꯑꯗꯨꯅ ꯑꯃꯨꯛ? ꯑꯣ, ꯅꯣꯏꯒꯤ ꯅꯆꯦ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯁꯔꯤ ꯑꯔꯤꯛꯄꯤꯁꯦ. ꯂꯤꯟꯅ ꯑꯣꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ. ꯁꯅꯥ ꯅꯨꯡ ꯀꯣꯜꯂꯒ ꯇꯨꯝꯕ ꯌꯥꯝ ꯄꯥꯝ ꯃꯥꯜꯂꯦ. ꯏꯅꯥꯎꯄꯤꯅ ꯂꯤꯛ ꯋꯥꯏꯈꯤꯕꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩꯁꯤꯗ ꯄꯨꯔꯛꯇꯕ ꯌꯥꯔꯣꯏ. ꯑꯦ, ꯁꯅꯥ ꯂꯤꯛꯂꯣ ꯍꯥꯏꯁꯦ? ꯍꯣꯏ. ꯁꯅꯥꯒꯤ ꯂꯤꯛ ꯑꯄꯥꯛꯄ ꯑꯃ ꯂꯩꯕꯅꯦ. ꯂꯥꯛ ꯀꯌꯥ ꯇꯥꯕ ꯑꯃ. ꯑꯁ, ꯅꯣꯏ ꯁꯅꯥ ꯂꯤꯛꯀ ꯂꯥꯏꯔꯤ. ꯑꯩꯒꯤ ꯑꯥꯏꯐꯣꯟ ꯑꯃ ꯍꯥꯟꯅꯍꯟꯈꯤꯒꯦ. ꯏꯁ, ꯂꯩꯕꯤꯔꯛꯑꯅꯤ ꯁꯣꯏꯗ꯭ꯔꯦ. ꯑꯩ ꯃꯅꯥꯛꯄꯥ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡꯋꯥꯏ ꯏꯃꯥꯒ ꯕꯕꯥꯒ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯑꯩꯒ ꯂꯩꯍꯧꯗꯣꯏꯅꯤ. ꯏꯆꯦꯒꯤ ꯃꯔꯜ ꯂꯣꯏꯅ ꯑꯩꯒꯤ ꯑꯣꯏꯍꯧꯗꯣꯔꯕꯅꯤ. ꯑꯥꯏꯐꯣꯟ ꯑꯃ ꯍꯥꯜꯂꯍꯜꯂꯅꯤ, ꯅꯦꯛꯁꯇ ꯕꯨꯂꯦꯠ. ꯍꯦꯛ ꯂꯩꯇ꯭ꯔꯕ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ. ꯃꯔꯜ ꯈꯥꯏꯅꯤ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯅꯤ. ꯑꯗꯨ ꯅꯠꯇꯗꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯑꯣꯡꯁꯤꯗꯒꯤ ꯌꯥꯝ ꯍꯦꯟꯅꯒ ꯂꯩꯁꯜꯂꯛꯑꯕ ꯑꯩꯗꯤ ꯍꯟꯅ ꯌꯦꯡꯉꯣꯏꯗꯕꯅꯤ. ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯖꯧꯔꯤꯁꯤꯅꯤꯀꯣ. ꯑꯁ, ꯆꯠꯁꯤ ꯃꯨꯠꯀ ꯂꯣꯏ ꯀꯥꯏꯔꯛꯏ.
Tamo, deposit tu na ngasi hengsing manusida. Ini pizari be account sida sum hapiro. Hoi, Aduga thage brada suyardi account sida sum hapiro. account da hapakpadana aikoida chupongani da. Aduga tamugi adarga photo ga dusu aina pizari be number tu tum thapiro. Adum horela dum thajala age. Ado tamo, you legalize tawa hajuna su. Adugum badi yahan biganu ko. Yam sing na business asti wana minase. Lisna government na faroi thingaro haiduna su. Nisa ek thamba dudi aina su kya pamjadaba. Eh, adum mathi tawjaroi da. Saluki hotel ni na ahalamal family sing laga ko. Imung manung ahalamal punna chaba yana mong ngani hangdoi aduna yen auction phawa haproi gi haina khanjari ba. Yam nuai jage tamo adudi. Adudi ekhoi mu chacharuki. Aw, funny. Darkar le bakanda pau dum phobiro. Hotel hang to puni mitumadi ibe mo shoden lakpiu ko. Hoi. Nimitu dilak pangam drasu nongma henjang mahau tang boin laksage. Adudi na ma chana betos. Lao lao. Kaka, How? howziki le sabi dubu dukan plosi ma pune habu. Mani, dukan pro sigi mapuni. As, ti nei re hai. Thangan bazadra, anga bazadra dukan pro name ju leibani. Mai ta re hai. Ado kaya mu yam li jano su. Khan bada sahi kuncha, kha manga du mai le mani. Wah, sugar ni ne du de. Mayung ka palro de bandu pi oi jalo. Panda oi di ma la u nu pa du di lotari acha wam phaw ma na re. Kanai phone rom lai ne. Phone lai ne. Astat khre ne. ꯃꯄꯥꯒꯤ ꯃꯤꯅꯥꯏꯗꯧꯅ ꯑꯩꯕꯨ ꯁꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯃꯌꯨꯝ ꯆꯪꯉ ꯊꯤꯟ ꯇꯥꯔꯦ ꯂꯧꯗ ꯇꯣꯛꯆꯅꯤ Phone kaina. iPhone kai du oiradi pocket ta hapchala tuminna pukhige bu. Si phone sidi ꯅꯪꯒꯤ ꯑꯦꯔꯤꯌꯥꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯏ ꯌꯥꯝ ꯀꯥꯏꯀꯣ ꯑꯩ ꯑꯣꯔꯗꯔꯕꯨ ꯀꯌꯥ ꯁꯨꯔꯒꯦꯕ 10 ꯁ꯭ꯋꯥꯏꯗ ꯁꯨꯗ ꯉꯥꯏꯔꯤꯗ ꯑꯔꯦꯝꯕꯒꯤꯅꯦ ꯅꯪꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯉꯨꯕ ꯇꯥꯔꯦꯗ ꯋꯥꯔꯒ ꯇꯣꯛꯇꯣꯔꯦ ꯏꯁꯥꯒ ꯂꯣꯏꯅꯃꯛ ꯅꯪ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯐ꯭ꯔꯤ ꯑꯣꯏꯗꯤ ꯂꯥꯛꯑꯣ ꯏ ꯀꯥꯕꯅ ꯌꯥꯔꯛꯇ꯭ꯔꯤꯀꯣ ꯑꯩ ꯕ꯭ꯂꯗꯇꯅꯦ ꯏ ꯍꯥꯏꯒꯠꯂꯛꯀꯅꯤ ꯍꯧꯖꯤꯛ ꯌꯥꯏꯗ ꯅꯪꯁꯨ ꯏꯁꯧꯗꯤ ꯄꯨꯔꯥ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯅꯨꯄꯤꯗꯩ ꯈꯔ ꯍꯦꯜꯂꯤꯀꯣ ꯅꯪꯅ ꯏꯁꯧꯒꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯣꯔꯗꯔ 3 ꯁꯨꯕꯗ ꯉꯥꯏꯔꯤꯌꯦ ꯆꯠꯂꯤꯁꯦ 3 ꯁꯨꯔꯤꯗꯣ ꯐꯔꯕꯅꯤꯕꯣ ꯑꯩꯈꯣꯏꯗꯤ ꯇꯪꯈꯥꯏ ꯌꯧꯕ ꯉꯝꯗꯕ ꯅꯨꯃꯤꯠ ꯌꯥꯎꯔꯤꯅꯦ ꯑꯃꯨꯛ ꯅꯨꯡꯁꯥꯅ ꯃꯔꯣꯟ ꯑꯃ ꯁꯥꯔꯀꯥꯟꯁꯤꯗꯅꯦ ꯏ ꯌꯥꯝ ꯀꯥꯏꯗ ꯄꯣꯠꯇꯣ ꯂꯧꯔꯣꯏ ꯍꯥꯏꯔꯁꯨ ꯐꯣꯟꯗꯣ ꯄꯥꯏꯔ ꯍꯥꯏꯔꯛꯄꯗꯤ ꯌꯥꯏꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯣ ꯑꯗꯨꯒ ꯄꯥꯏꯗꯕꯁꯤꯡꯗꯣ ꯇꯧꯔꯅꯨ ꯄꯥꯏꯗꯕꯁꯤꯡꯗꯣ ꯐꯠ ꯐꯠ ꯀꯛꯊꯠꯂꯣ ꯑꯗꯨꯝ ꯉꯥꯏ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯌꯥꯔꯦ ꯍꯣꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯑꯣ ꯀꯔꯤ ꯂꯧꯒꯗꯕ ꯃꯤ ꯑꯃꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯅꯨꯄꯤꯅꯦ ꯊꯥꯗꯣꯏ ꯍꯥꯏꯌꯦꯕ ꯂꯥꯏꯁꯪꯒꯤꯔꯣ ꯌꯨꯝꯅꯥꯛꯁꯨ ꯊꯥꯗꯕ ꯃꯥꯒꯤꯁꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯣꯠ ꯑꯃ ꯀꯛꯄꯒꯤ ꯂꯥꯛꯄꯅꯦ ꯃꯥꯒꯤ ꯗꯤꯂꯤꯚꯔꯤ ꯑꯃ ꯌꯧꯔꯛꯄꯒꯤ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯌꯨꯝꯁꯦ ꯑꯦꯛꯖꯦꯛ ꯈꯪꯗꯕꯒꯤ ꯗꯤ ꯑꯥꯗꯒꯤ ꯀꯣꯟꯊꯣꯡꯗ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯩꯗ ꯆꯪꯗꯧꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯣ
ꯁꯤ ꯌꯧꯔꯗꯤ ꯏꯒ ꯈꯣꯡꯕꯥꯟꯁꯤ ꯂꯣꯏ ꯅꯝꯁꯤꯜꯂꯝꯅꯤꯁꯦ Inama, ay mong lehorege. ꯍꯣꯏ ꯍꯣꯏ ꯂꯩꯍꯧꯔꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯪꯒꯤ ꯐꯅꯕꯅꯤ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯦ Inama, ay numinang pau horake. Janbina likto porei poroktisu phone dum hairake. ꯁꯤꯗꯁꯨ ꯇꯣꯛꯆꯅꯤ ꯍꯥꯏꯔꯃꯛꯇꯗ ꯀꯩꯅꯣꯅꯤꯍꯦ ꯑꯩ ꯑꯣꯏꯒꯦꯔꯥ ꯊꯣꯏꯕꯤ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯒꯦ ꯅꯪꯅ ꯏꯂꯥꯏ ꯂꯥꯏꯅ ꯁꯅꯥ ꯂꯨꯄꯥꯗꯣ ꯁꯤ ꯑꯣꯏꯅ ꯄꯤꯊꯣꯛꯄꯗꯣ ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯕꯅꯤ ꯇꯥꯍꯧ ꯈꯣꯜꯍꯧ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯔꯨꯞꯄꯅꯤ ꯑꯇꯥꯎꯕꯅꯤ ꯍꯥꯏꯔꯗꯤ ꯐꯩ ꯁꯅꯥ ꯑꯁꯦꯡꯕꯒ ꯑꯣꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ Tahoroida kisu. Upuda sum tare kedone. Matang sabada dum siminawa yabasibu. ꯍꯣꯏꯁꯦ ꯂꯤꯛꯀꯤ ꯋꯥꯔꯤꯗꯣ ꯀꯣꯟ ꯇꯧꯔꯁꯤ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯐꯖꯅ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯍꯥꯟꯅ ꯂꯩꯗꯨꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯉꯥꯡ ꯑꯃ ꯂꯥꯛꯏꯗꯨꯁꯨ ꯃꯅꯦꯝꯗꯩ ꯇꯥꯗꯦꯅꯦ ꯅꯪꯅꯦ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯗꯅ ꯇꯣꯛꯑꯔꯅꯤ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯇꯪ ꯌꯦꯡꯍꯧꯁꯤ ꯍꯥꯏꯕꯅꯦꯕ 아디 ngờ ngài lấy đi cái đây sẽ lui adu adai đừng chắc khất tuổi rằng này trong trong Hoy chang sẽ lấy inam. cô ꯀꯩꯊꯦꯜꯗꯨꯗ ꯅꯣꯡꯄꯣꯛ ꯍꯦꯡꯉꯥꯟꯕꯗꯒꯤ ꯆꯥꯔꯨꯕꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯐꯪꯉꯛꯀꯦ ꯍꯥ ꯁꯤꯠꯇꯔꯕꯅꯤꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯊꯣꯛꯇꯅ ꯅꯨꯄꯥ ꯊꯤꯕ ꯍꯧꯔꯕꯅꯤꯅꯦ ꯍꯥ ꯑꯔꯤꯕꯤꯅ ꯇꯧꯕꯕꯨ ꯀꯌꯥ ꯌꯥꯋꯣꯡ ꯆꯥꯅꯤꯒꯦꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯁꯤꯟꯕꯗꯗꯤ ꯃꯣꯠ ꯆꯥꯅꯩꯒ ꯆꯥꯟꯅꯗꯦꯒ ꯐꯔꯦꯅꯤꯕ ꯍꯧꯖꯤꯛꯇꯤ ꯆꯍꯤꯗꯨꯅꯗꯤ ꯅꯝꯕꯣ ꯄꯣꯔꯕꯅꯤꯅ ꯅꯈ꯭ꯋꯥꯡ ꯀꯣꯜꯂꯦꯗꯣ ꯅꯪ ꯇꯧꯗꯣꯔꯕꯅꯦ ꯅꯪ Inama, lik haido sida leire. Nang bolak pa kyam kuireke. Kuireda. Kain desibo. Kaino, iPhone duti. Janbi, Janbi. Kau bro Inama. iPhone do, big day Andre. Nam ta kingsa lagam te yenguni. Taura ba kaino dusu ay ba da tadri. ꯑꯣ ꯑꯔꯤꯛꯄꯒꯤ ꯃꯔꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯕꯗꯨꯅꯦ ꯂꯤꯛꯈꯣ ꯌꯥꯝ ꯂꯤꯛꯈꯨꯑꯣ ꯐꯣꯟꯗ ꯅꯠꯇꯦ ꯅꯪꯅ ꯃꯥꯡꯗꯣꯏꯁꯦ ꯌꯥꯝ ꯃꯥꯡꯈꯤꯅꯤ ꯈꯨꯗꯛꯀꯤ ꯆꯠꯅꯅꯕ ꯂꯨꯄꯥ ꯆꯥꯝ ꯆꯅꯤꯗꯪ ꯍꯪꯕꯗꯗꯤ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯅꯤꯡꯗꯦ ꯄꯤꯔꯁꯨ ꯃꯈꯨꯠꯁꯦ ꯊꯛ 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 ꯅꯤꯛꯑꯒ ꯄꯤꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯏꯅ ꯑꯗꯨꯝ ꯋꯥꯔꯛ ꯇꯥꯕꯅꯤ Hello? Paibire ise kana oibirabano. Nate aidi machanupine. Aw, Inamagi phone se bag te yaramdraba. Hoi, lawba laksage. Kaida. Hoi, aduda oin laksarage adudi. Dukan da kaurambane ge. Kaisampa traffic da thengnarasi. Inamaga hana khangnaba miro. Yam khangna Inamagi minga hairaina. ꯈꯪꯉꯕꯅꯦ ꯈꯪꯉꯕꯅꯦ ꯑꯩꯅ
ꯃꯥꯒꯤ ꯃꯥꯡꯒꯣꯜ ꯉꯥꯝꯕꯤ ꯍꯥꯏꯁꯤꯒ ꯆꯠꯃꯤꯟꯅꯈ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯅꯨꯄꯥ ꯎꯅꯕꯅꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯅꯍꯟꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯉꯥꯏꯈꯣꯅꯦ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯃꯥꯅ ꯁꯦꯝꯃꯤꯗꯨꯕꯣ ꯍꯥ ꯀꯌꯥꯝ ꯐꯒꯦꯕ ꯅꯪꯅ ꯎꯅꯔꯨꯔꯤꯕ ꯅꯨꯄꯥꯗꯨ ꯀꯌꯥꯝ ꯐꯒꯦꯕ ꯉꯁꯤ ꯏꯗꯣꯝꯆꯥ ꯅꯨꯄꯥ ꯎꯅꯕ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯊꯕꯛ ꯑꯃꯒꯤ ꯆꯠꯃꯤꯟꯅꯔꯨꯕꯅꯦ ꯅꯪꯅ ꯉꯁꯤ ꯆꯠꯂꯤꯁꯤ ꯅꯨꯄꯥ ꯎꯅꯔꯨꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯂꯩꯔꯝꯃꯤꯕ ꯍꯥ ꯅꯠꯇꯦꯅꯦ ꯃꯤꯗꯨꯅ ꯐꯣꯟꯗꯨ ꯈꯨꯜꯂꯦ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ ꯂꯧꯁꯤꯜꯂꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯝꯃꯝꯃꯤꯕ ꯑꯗꯨꯁꯨ ꯅꯪ ꯃꯁꯛ ꯈꯪꯕ ꯅꯨꯄꯥꯅ ꯏꯅꯝꯃ ꯁꯤꯗ ꯋꯥ ꯑꯃꯨꯛ ꯂꯣꯠꯂ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯐꯣꯟ ꯂꯧꯕꯗꯨ ꯍꯣꯔꯦꯟ ꯇꯥꯃꯣ ꯊꯥꯔꯒ ꯆꯠꯂꯗꯤ ꯃꯔꯤ ꯃꯈꯣꯡ ꯂꯣꯏ ꯈꯪꯗꯧ ꯂꯩꯔꯁꯤꯗ ꯏꯅꯝꯃꯅ ꯁꯨꯝ ꯈꯪꯅꯧ ꯍꯥꯏꯕꯗꯨꯗ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯎꯅꯔꯨꯕꯅꯦ ꯍꯣ ꯈꯪꯉꯕꯅꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯕꯅꯦ ꯈꯪꯉꯕ ꯂꯤꯔꯛꯑꯕꯅꯤꯅ ꯑꯃꯕꯨ ꯐꯪꯉꯗꯤ ꯌꯥꯔꯦ ꯍꯥꯏꯗꯅ ꯅꯨꯄꯥ ꯀꯣꯏꯊꯤ ꯊꯤꯗꯅ ꯂꯩꯔꯦꯅꯦ ꯅꯪꯗꯤ ꯍꯥ ꯉꯥꯏꯈꯣ ꯅꯪ ꯃꯥꯡꯒꯣꯟ ꯉꯥꯝꯕꯤꯗ ꯅꯨꯄꯥ ꯑꯊꯤꯃꯟꯗꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯈ꯭ꯔꯦ ꯍꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯈ꯭ꯔꯒꯦ ꯑꯩꯅ ꯐꯩ ꯅꯨꯡꯉꯥꯏꯅꯤ ꯂꯩꯌꯨ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯅ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯍꯥꯏꯗꯅ ꯂꯩꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯅ ꯃꯥꯒꯤ ꯃꯥꯡꯒꯣꯟ ꯉꯥꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯁꯤꯟꯕ ꯅꯨꯄꯥꯗꯨꯗꯗꯤ ꯃꯥꯅ ꯁꯤꯜꯂꯕꯅꯤꯅ ꯅꯪ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯗꯅ ꯈꯨꯝꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯇꯧꯀꯣ ꯅꯣꯏ ꯑꯄꯥꯝꯕꯗꯣ ꯅꯣꯏ ꯇꯧ ꯍꯥꯏꯁꯤꯅꯤ ꯁꯤꯠꯇꯔꯕꯅꯤꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯊꯣꯛꯇꯅ ꯅꯨꯄꯥ ꯊꯤꯕ ꯍꯧꯔꯕꯅꯤꯅꯦ ꯍꯥ